अहानबदा मरुओइबा पाउ मियामगी खोलाव तासिन्नदना लेरिबा लेंगाक असिगे मायोक्ता कांग्रेस पार्टीना लेप्तुना मियामदा इंग तप्पा लमदम अमा खुत्सिन्ननबा कांग्रेस पार्टीना होनगनी हाइना एमपीसीसी की प्रेसिडेंट 𝐋𝐢𝐯𝐞 फोंदोरखरे। PUCL की मथक्ता FIR पानबगी दमक पीपल्स अलायंस फॉर पीस एंड प्रोग्रेसिव मणिपुर PAPPM की थौमी सिंगना इम्फाल पुलिस स्टेशन दा एप्लीकेशन सबमिट तौखरे। नॉर्थ ईस्ट विंडोना संदोक्सरिब निमिदांगी पाउमिंग ताबिरिब सिंगबु चन्माबमना खुरुमजरी हौजिक पाउ संदोकना पीजरी। मियामगी खोलाव तासिन्नदना लेरिबा लेंगाक असिगे मायोक्ता कांग्रेस पार्टीना लेप्तुना मियामदा इंग तप्पा लमदमामा खुत्सिन्ननबा कांग्रेस पार्टीना होनगनी हाइना एमपीसीसी की प्रेसिडेंट 𝐾𝐢𝐯𝐶 फोंदोरखरे। मणिपुर प्रदेश कांग्रेस पार्टीना सिंधुना सिटी कन्वेंशन सेंटर दा स्टेट की थाकता पांगथोकिबा वोट चोर गडी चोर रैली की थौरम दा सरुक यारदुना महांगना फोंदोकिबदा बीजेपी लेंगाकना वोट हुरालमद्रबदी कांग्रेस पार्टी की लुचिंगबा राहुल गांधी प्राइम मिनिस्टर ओइदुना लेबाक असी इंगना पालमगनी अदुबु बीजेपी ना हुरांदुना इलेक्शन माय पाक्रबा मदुंगदा लेबाक असिगी लेरिबा एजेंसी समदि डिपार्टमेंट खुदिंगमक नमसिंदुना थमलगा पॉलिटिकल की खुलाई ओइना सिजनरी। मणिपुर दसु करंबा मतमदा इंगतप्पा लाकनी अमदी प्राइम मिनिस्टर नरेंद्र मोदी करंबा मतमदा मणिपुर दा लाकनी हाइना मियामना वहंग हंगनरी। मियामना खोलाव कया लाउरबसु पालिबा लेंगाक असिना ताबिदना लेरी। कांग्रेस पार्टी ने मसिगी ओना तैनबदा मियामगी ताबिद्रबा खोलाव सिंग मालेमगी थाकता पुकतुना इंगतप्पा नुंगाइना पानबा लेबाक ओइनबा होनगनी अमदी इरांग असिना सोखल्लबा रिलीफ कैंप लेरिबा सिंगिदमा कांग्रेस पार्टी ने लेफ्टली डबल इंजिन लेंगाक असिगे मायोक्ता कांग्रेस पार्टी ने लेप्तुना मियामगी याइफबा थबक थौरम सिंग राहुल गांधी की मीटिंग मखादा पांगथोकनी हाइबा वाफम थमकी। थौरम अदुदा CLP लीडर 𝐾𝐢𝐯𝐸 CWC मेंबर 𝐋𝐢𝐯𝐸 वेटरन पॉलिटिशियन 𝐻𝐸𝐯 MPCC की ऑफिस बेयरर सिंह मेंबर सिंह कयाना थौरम अदुदा सरुक याकी। प्रमाण में पुथोए सी में इलेक्टोरल रोल पुथोए अरेगी महाराष्ट्र की इलेक्शन दा वोट थादा बल वर्कांदा इलेक्शन की परसेंटेज पोल परसेंटेज सुराव ला थोकबा अदुबा वोट थादा बल वर्कांदा वांग लाखदगी महाराष्ट्र दा कांग्रेस की अलायंस सरकार से बुलो मयादु लेगिदबा करिगुंबा हौखिबा पार्लियामेंट इलेक्शन दो नियम सुमना इलेक्शन कमीशन बीजेपी की लेगा फजना नियम चुना पाखी सुना कांग्रेस की सरकार दिल्ली ऑनरेबल यंग डायनामिक लीडर श्री राहुल गांधी जी भारत की प्रधानमंत्री वफम खुद चुना मणिपुर इलेक्शन कयादा लान थेंगनबा भारत की लेगिबा इंस्टीट्यूशन CBI NI तोगान इलेक्शन कमीशन इंस्टीट्यूशन खुदिमक से खुलाई होइना पॉलिटिकल टूल खुलाई होइना सिनर को सिलाई थिबरी ngасidi asumba laiga asigi wakhala ikoina thengari aikoigi hak ishagi hak lan sinabili ishagi hak papung phana pangthokpa amasu phangba ngamjani masi kari degino bulldozer असिबा एडमिनिस्ट्रेशन बीजेपी लेगा कसिना ngасidi tawin mata tawa hain mata haiba adigi डिपार्टमेंट एजेंसी खुदिमक से मकोइना सुन्दम शासन तौरे हैगा पैसल ले हैगा ngасidi tawin mata तौरी लेगा कसिना शांति लेत्री मणिपुर में ngasi की डेमोक्रेसी लेत्रबा लंदन मसिदा आइन लेत्रबा असिबा लेगा डबल इंजिन गवर्नमेंट असिना ngasi wang kaya ikoina hangi praja hangi ngasi ye ikoigi praja singna hangi langa masida शांति karum kanda nakani langa masiki praja hangi भारत की प्रधानमंत्री मणिपुर दा कर्म कांड nakani मणिपुर दा शांति porna ho कर्म कांड होनगनी मणिपुर की
Loisi loya amasung sing dalai ba mayam puno bakna hangi santi latuna masa masa gi mayu dakar mukanda hanjan gani sakin ye karo prakashing ki voice ato madu ki namakta Congress party the left we stand for the voice of the people of Manipur masigi ai koi na democracy hanjalan gani langdam masigi santi porkani IDP sigi relief camp da lagi masing sigi bakoi ki voice ai koi na miyam khangna masung nasi pitipi mapam cinta tungai koi khangan gani amasung bakoi na motai koi na lepani ai koi ki hak ai koi ki democracy lagi ro matam dara nasi ai koi apa administration apa santi peace koi dara por ngamani PUCL की मथक्ता FIR पानबगी दमाग People's Alliance for Peace and Progressive Manipur PAPPM की थौमी सिंगना इम्फाल पुलिस स्टेशन द एप्लीकेशन सबमिट तौख्रे PAPPM की प्रेसिडेंट मयांग लंबम बॉबी मीडिया पाउमी सिंगदा फोंदोरकपदा PUCL की ट्रिब्यूनल रिपोर्ट अदु नकल अमखक्तगी मिसंगदा लेप्तुना इरकपनी थवंग असि यामदा लाइवक थीबनी रिपोर्ट अदुगी मायोक्ता मैतै मचा अमा ओइना मियाम पुनः लेमिनसी अमदि नकल अमखक्तगी मिचंगदा वांगांगदुना फोंगकपा रिपोर्ट अदुगी मायोक्ता PAPPM न लेफ्कनी हाइबा वाफम थमलकली एक्शन जे आईगी ओइबो मोंतदी कइनो जे गवर्नमेंट की साइड तगी कर मोंगना अन्य जे गवर्नमेंट की अन्य मसी थिंदन गवर्नमेंट ने करी एक्शन दो कदिनो हाइबी खंदे अदुबो मासिक कोइना एसे मजे कम्युनिटी दगी हाइरिबा गामना बायस ओइबा वन साइडेड ओइबा कम्युनिटी लाली हाइबुगी अखोइ मयाम अपुनबुगी स्टेन दुगी अदुगी स्ट्रेंथ दुगी दुपल मचंग याना मिसेन ओइख्रबा मियोय सिंबु थवाई मिरल ओइना लौबिगनु हाइजुना ngarang pongna form gi paucheda thawai miral gi convener thongam darana hablakkiba adu laibak thibani haina thawai miral women wing gi convener paunam sana hanbina phongdorakle wafam asingasi manipur press club ki thangjing hall da thawai miral na sinduna form kiba paugi mifam amada thawai miral gi women wing gi convener paunam sana hanbina phongdokibani magna makha tara th darana haukiba january gi tang tara da sumahna thawai miral gi thavak thoram sing madam khara gi oina thingzile hajun luf ka pau fauna dana hapkiba leiki masigi matung mahakna luf asida aran thavak thongsil kaya tawkiba su leikrabani hariba thawai miral gi convener th darana ngarang luf asibu miyam da lan uba yaba pau ama pongnafam pau che da hablakkiba du aran ba khongthang Maana luf asibu ningtina luchingba haidraga thugainaba honabada amadi masagi oizabada khanba khuneki miyoi ama oiramlei maramaduna luf asina mahak pothuba madamda luf asidagi tanthoknabagi waref loragani haina makhataki हाइबा दरा हाइबा बिसक असि थंगहाम कयारक्ता महामना हामिंग मतंदा खबर माना पगीदे इरगा हापा कनागुंबा अमता तानारमदना मखादा लंबी मखाला बि सक दोले थोयता हपसनबा सना का मोन छेबे थोता हपसनबा से अमे मगना कौरिबा मीटिंग लापगी महत्व माना ngखलगा मीटिंग कौरगा वारे कमा लौरगा खबरदा थोयता हपसलपा लुपु थिंगिमु मतंदा थिंगेता हाइजलपा सिगु मनसिंबा कया सि तौरपना मरम मोरगा जुगेति बिफम मम कौरगा कोइकोना खनरे हाइबा बिसक असि मागी वाखल मागी मागी मवोंग असे लुकते याम गायरकदब लेब मरमना महा लुक असदे के शास्त्रीय तौनना बगी कोइ वारे लौदुना लेरबने लोइनना हाइब मिसक सिना थमिबो वाफम असे लेबा मिया बि थमोइदा वाखल दा समम दा नुवाइ तब मयाम फाविरबनी अदुम को लेबा मिया हाइब सिदि सोडगे हना ममन्यामी थवाइ मेना फाइदि लुंगद लौजबा थवाइ मेना के असम आसियम इरल हाइरगदि मन मियाम सिनी मन मियाम ना सोगत पिदना ngasi bawda nungsina thamogi asema mateng pambi budunabo rejon mapum khudimut tasakna rejon ga kusam nazaraga ekoi thabok thoram jinga si bawu sa saduna lai jiu so mapam masida agi tungda lepsari basi lai mai bade jongi jaga gi koi ma singi tonga bade jon singa do thapi bana maram waraga hari bifam masida puna saruk ya nagada budu matam masida henda kare khadna koi press mill si atam zana mo ko doksan jabani ate musumaya mama rejon ya no sumi pam masi yauna nabugi lambi de lai million की ओइबा खोंगसत सिदा
mahang happy iba khabada matang hapokpa lupsibu thugaina bugi patanda man sansila iba wahi wata magi phiripsina maram waraka da man pumyam da lai se so singa mari lai biba puna makta asumara biba puna mara thammi ni ko leragadi ai koi gi sida phone number hapsare koi gi phone number hapsare mr lai lo biraga koi da hangingba hainingba aba suggestion tawingba so gi bela gi lai khangba lera do min thilaga takui ra nu gi aya badu matam suppugi wena thawai be na leba mayam da thonglang na hangjaraga thamjari haru wa hom amsi kai thega thamjari Puksel Sengdraba Police Singi Mathakta Authority Singna Action Lokhat Piyo Haina Yadana Fongdorakli 𝐻𝐢𝐯𝐬 Leiriba Drug Agency Agents Sing Asi Kayagi Matik Power Leirabano Drug Yonba Kingpin Singna Point Torakpa Mi Khudingmak Lalhobagi Namada Fagadoribra Haiba Khalubada Tumbachaba Khangdre Drug Yonba Masung Police Kharagi Mathakta Press Conference Tawi Haiduna Amuk Aigi Family Da On Silakloi Haningai Leide Maram Aduna Mari Lenaba Authority na Pukchel Sing Daba Police Singi Mathakta Action Lokhat Piyo Haina Yadagi Secretary 𝐿𝐸𝐸𝐵 ꯅꯖꯥꯀꯨꯗꯨꯠꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯑꯣꯒꯁ 18ꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯌꯨꯝꯈꯥꯏꯕꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯈꯥꯏꯕꯝ ꯑꯉꯥꯡ ꯆꯍꯤ 38 ꯕꯨ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯕ ꯃꯇꯨꯡ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯕ ꯃꯔꯥꯜ ꯁꯤꯗꯨꯅ ꯇꯝꯊꯤꯅ ꯐꯨ ꯆꯩꯕ ꯇꯧꯔꯛꯈꯤꯕ ꯑꯃꯗꯤ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯦꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯍꯥꯏꯖꯈꯤꯕ ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯅ ꯂꯩꯔꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯆꯦꯅꯕ ꯄꯨꯂꯤꯁ ꯇꯤꯝꯒꯤ ꯑꯁꯣꯏꯕ ꯀꯟꯈꯠꯄꯒꯤ ꯃꯍꯨꯠꯇ ꯑꯁꯣꯏꯕ ꯄꯨꯊꯣꯛꯄꯤꯔꯕꯗꯤ ꯑꯄꯦꯟꯕ ꯄꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ delaying tactics oina tawduna leiba yaningde haina mahakna makhatana phongdoki mabu tamthiba mongda phuraba matungda akhoi family kauduna thadora thadok pringen maraksida akhoi ki family kauduna maraksida iyamba se phuya ba phuraga police personnel IRB mahasi IRB personnel ni masina drug pionba kharada video call tawraga yadagi hana kai doramba afau bu pharaga leire akhoi na phudana to masok tan leire haidana video call tawraga miyoi ahum marida uhalliba kari marang da makano iyamba si phagni sina party ga samna be haidana phai iyamba si di party amata ga samna sulaite makoina jipsi manungda phuraga hangsinang KCP PWG gi nupi aniga nangna paisa khaigali nupi ani sigi laifam hayo haina iyamba si tamthiba mongda phurakpani medical report su sidal loinama laizare ngasi gisu ma chatloi private doctor da ma gi mamit yengba adubu hojik pau doctor na hasin nimit 30 hidak sina phabangam dagadi operation tawrasi haiba potu lai ado asuk tamthiba mongda Purak pasida akoina numit sida press conference tawge tawbo matamda Imphal East police personnel khara yumda lakna press media ta di tawni SP leitabana maram marge SP halakpaga nakoina kaidawni sigi chapta ba akoi inquiry SP leitinga do tawraga akoi chapta ba police ki oiba action lokhatkani chenramba police personnel khuding makta hairaga leinaraga hojikna SP la aba matamda makoina hayamni ba wahai do thabuk tawin onthorak tabase yamna leibak thibani praja mayam se seng haiganda PR lay police na akhoi praja nga pigada harga maralamon sijallaga thu chaiba tawraga di akhoi karmaina leigani haibase mayam manipur miyam nasu wahang hangpham thoklabani maral leitaba kaya sumaina tawgada borga di akhoi di sengna leibas pire khaiba da akhoi drug thingbai di tamakta drug yonba mayam pin koi tawgada akhoi pharaga nai dawriba ngasi press family se hawen hanga kari tawkada mukhange drug thongai yoli khati gawda sidi pharade iyama mara leijada asun baduda kalli thoge haibe mumunda khut tharaga akan da sakpa sidi yajaning de sina police department ke DG amade governor sarna achumba langalang tin puthoge iyamba mara leide iyaba dan DP da khoi su yaujege aduga mara leite be iyamba sibu mobaina taptana phulo yaba phuraga sinara aga hojik pauche naiba police personnel singse police ki oiba law ki oiba lakhon thokpa achalak daga di akoi makhan kaya gi khongjang changchal Dental College Regional Institute of Medical Science RIMS Imphal Sinduna National Gi Thakta Achievement Fanglakpagi Celebration ama pangthokre Dental College asi Indian Society of
Pedodontics and Preventive Dentistry ISPPD na World Oral Health Day 2024 amadi 25 loinena Nahi Muskan 2024 gi program sing pangthokpada thoidok hendokna ningtina pangthok khibagi-damak recognize torakpada natana World Oral Health Day 2023-24 amadi 25 pangthokibada Ministry of Health and Family Welfare Award leptana fanglakibani ngasi pangthokiba thoram aduda Professor 𝐶𝐞𝐰𝐬 Sharma Director RIMS Imphal Chief Guest oiki lodina Professor B Pravin Reddy Principal Dental College RIMS na Chairperson oina wangangki Thoramga Mari Lenina Director RIMS na Fongdokibada Dental College Asina Lemzaningai Oiraba Manasing Fanglakibasi Professor B Pravin Reddy gi luching makada team members singna thavak ningtina pangthokpa adunani Ministry of Health and Family Welfare and Award Scheme 2023 da Haudorakpadagi 2023 dana Dr. Nandita Khetrimayum gi luching makada 2024 dana Dr. Asis Kumar amadi 2025 dana Dr. Bhumika gi luching makhada Lieutenant National Award fangba ngamlakhibagi damak faculty residents amadi staff singbu director na thagatpa fongdoki amadi RIMS ki chauthok saningai amani haiba wafam thamki Matam sangna National Highway 37 lambi asi semgat sagat labasu ngasi fawa loishin bangamdri India ge topa mafam singda lairiba National Highway singa yengnarubada chama khenaba thambiri haina ngasi All Jirivam Road Transport Drivers Union AZRTDU gi office pangthoki ba paugi mi famamada AZRTDU gi president Nomaitam Sadananda Maitina Fongdokre magna makhatana Fongdorakpada tha asigi tang kunmanga da National Highway 37 gi Kaviron amade Varakun gi manakta matam kuina bullet gari thozaba huikap makha lekai yaripok tiki thongnawzam Damendra Singh gi bullet gari adu Barak Turel da accident thoktuna lekhidabagi thokdok adubu awawa fongdoki amaromda nung dolandagi sibilong Fawda Lairiba Thong asi yamna fattaba sinamaram oirga National Highway da gari thoriba drivers sing awaba masak oire National Highway amada gari chaka taramari panba tarataruk panba chatpa yadaba lambi sembagi quality control tawdaba ngaihak ki temporary lambi semduna lairiba asina maram oirga highway lambi asida gari thoriba kayana lambi asida thobada kari numita natroga kari thoklagadaba haiba wakal Khandun awaba ohele driver singi awaba kaya asi yengbiduna athubada National Highway 37 gi lambi asi fazana chatpa yaba maongda sembiu haina mari leneba authority gi puning jingshilakli ngasigi paumi singona badu da Vice President Pratap Singh General Secretary KS Kopeshwar Singh amadi Finance Secretary S Roman Singh su saruyaki Shembiriba lambi shembirene to mistake da shembiriba Department Generation lambi sembada thawibide matam sana moini sabsana sembam thompa matamda sembide adu lambi sembi quality situ maintain tawde ko sarkar piriba national highway ko da thompa koi ko se sinadu sura tawide ha se leba miyam khani praja miyam khango lole na hauji ka thariba singna se masigi mechanism situ koina soya ne koina khali maram di kari no ada no khatta ke tara tum tamda sangra kilometer sani hen sadi ba lambi si any makom amada any jaga amada moya kada thamamba singlai ba nu le kom tin se any makom de any jaga ne ba ta idar ba lambi si any time to block to ba adu chaw chaw nu jaw di munara le lambi si block to ba अगर नशी हम लंबी है ये नहीं जनबा है ये हम बा तंदी हम चिके त जनबा तो गाड़ी थाउ ना हम मतलब तो नूं पास में पके जनबा सुन बल हम क्या छी डाइवर्जन निशिना लंबी सही बा मियाम ना को प्रजा मायो कर लक्षण नहीं अदुना मसिना सारीबा कोई नूं दोलांदगी लांखोइबा सिबिलोंगा ताइनरिबा सिदैदा लैरिबा थोंगसे मसिसु मतम साबदगी Cement kari punya dalam divert kaya api khamna kare handaman kaya api khamna kare mafam sidega turin khong tu thawda kare salan ba matam samna salan kare adum matada sema bani sar bani yar bani aidana adum thambira su hojik koi saka tara mani parba tara gatar parba gari sin national highway sin sabta yade abi akhimba bai to sini
तसेना थोंग मति सादे थोंग के खगनी की गाय खगनी नंबर भी सब पे यार है ना नेशनल हाईवे मदबू सका ता तो पामतरा मरी पामी गाड़ी सब पे यार इसे सका 10 सका तो सके तो बिहार के भी नेशनल हाईवे जरूर तब नेशनल हाईवे से पूर्व पोशाक से मतलब को मायने बांधी और कनी अरुगा Chayol ama chupna pangthukadaba NCC Institutional Training Lilong Haribi College tangasidagi haudokre. Taramari Suba Manipur Battalion NCC na sentuna pangthukpa haukiba NCC gi training program aduda Lilong Higher Secondary Madrasa Abdul Hali High Madrasa amadi Lilong Haribi College sagi apunba cadet chairman Funat Saruyaki. Training haudopagi tharamadada Nur Foundation gi chairman Haji Abdul Wahid na Saruyaduna cadet officer amadi college officials singima hangna jaglena masu senki. Loilam lenga ka pangkhak oiraba iramdam kanglei pakpu mainland India gi miyoi singna karamba mityeng da yenglibage amadi India si sanja thumjana haraba democracy gi maikhum khak uppa democracy gi wahanthok leitraba leipak ama oire haibasima khandak PUCL na fonglok liba maning mamang samnadaba nakal nama khakida tungsinba aranba report asina hena mayek senghale haina KCP taiwangan ba group ki maikedigi thadropa cherol amada phongdorakli cherol asida makhatana hai PUCL asi miyangi yeknaba organization amani haina lauthokjuna punna thengna mina bagi matam du yore tanfam asida miyagi mihutni haina leiriba singnasu masagi mathaudagi leithokjuna imung manungda lotuna leiba matam natre haina phongdorakle loina operation on eradication of public enemy KCP taiwangan ba group na love ki mahut sinjuna makhatana cherola sida PUCL amadi EZI gi aranba report mari leina ba singna thobada logi matung inna yengsin fam thoi achumba wafam singna thaiduna thamlaga aranbada sogatpa haurakfam khangdaba singi irang asi hena sauthorak tanabagi damakta amadi loishinba nararoi daba Samson Sazinba wahagi langda pangthaduna leiba matam natre miyam puna angamba thodang lominarasi haina su cherola sida makatari Senior Citizens Forum Mayang Imphal gi ahanba Foundation Day Mayang Imphal Bazar da leiba Manipur Valley Academy gi indoor hall da pangthokre Foundation Day aduga mari lerina Mayang Imphal digi nupi lan yaukiba ima mari amadi Anglo Manipur War yaukiba hal manga punna miyoi mapan gi mung manung gi macha masu singda achamba khuto potpi dunai kai khumna ba utki amadi Senior Citizens Forum Mayang Imphal asigi nauna admission tawrakraba membership oiraba hal singbusu certificate pi dunai kai khumna ba utki Laima Rainby Thokchom na Don Bosco Olympic Taekwondo Championship 2025 da silver medal fangkre Don Bosco University Guwahati da pangthok kiba Don Bosco Olympic Taekwondo Championship 2025 da Competition 2025 da sub junior girls category over 47 kg da Laima Rainby na silver medal adu fangbangam kibani panba yabadi Laima Rainby tha kharagi mamangdagi masana asi tamlakpada ngariba sanare ama oibada natana yellow belt fangba kuijibi amani Dr. Yurenjam Gaura Singhi makhada Guwahati da leiba Jalukbari Taekwondo Academy da masana asi train tawrakibani magna silver medal fanglakpa sida Directorate of Regional Indian Language and Research DRILR Manipur International University na thagatpa phongdorakli Acting Chairperson 𝐋𝐢𝐯𝐞𝐿 Luchingba Manipur Human Rights Commission MHRC amana Imphal East Leiba Children Home ahumda chatuna yengsin khongchada da team aduna Human Empowerment for Social Integration HESI Khuraina Dabem Lekai de staff kun amadi angang
Marifudra Tarukka Unaki Tungda Society for Progressive Development SPD Kurai Thongam Leikai da Chatuna staff Nipan Amadi Angang Tara Nipan Unaki Lunina Janura Leiko Universal Caring Mission Unicam Kurai Charai Jairen Thong Merang Kampu Chatuna staff Taram Nipan Amadi Angang Yankani Thoiga Unaki Kongsada Duga Mari Lenina Acting Chairperson Kangsam Khagendra Singna Jai Taranipan daki kunmanga fawda leiba inkalak liba singna makoigi punsida Tengnoriba singi yengduna government na makoigi hingnabagi damak policy ama stemba mathau tai heba wafam thamki loidena angang singi social welfare health education amadi fitness da district administration ge achawa thaudang lei haina su phongdoki Arabi the Maraba Pau Omana Pizari. Miyamgi Kolau Tasinada na Lady Balenga Asigi Mayokta Congress Party na left na Miyam da ing tapalam na mama kusinna na ba Congress Party na honagani haina MPCC ki President 𝐋𝐢𝐯𝐞 Sandrana Fungdora Craig. PUCL की मथक्ता FIR पानबगी दमक People's Alliance for Peace and Progressive Manipur PAPPM की थौमी सिंगना इम्फाल पुलिस स्टेशन द एप्लीकेशन सबमिट तौख्रे Nordic Windona Sandok Sari Benimidangi Pau Matang Sadaloi Sari Ming Tabiriba Singbu Amuka Hanna 𝐶𝐷 𝐿𝐴 Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Haksang Panatamgi Hairabadi, Iram the Masimakta de Laiba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lizari. Mapamasida, Tazabayaraba Amadi, Selyamna Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Haksang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Dasu Hogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patap the Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamag, Babina Hospital, Saziwa Gel Road, Kabai Soy Impal Istaleng Sinbirau. Natraga, Aikogi phone number 6909 390666 ta call to Birau. Welcome to Uttaranchal.